ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯠꯈꯨꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗꯒꯤ ꯍꯧꯔꯛꯂꯤ ꯅꯅꯥꯎꯒꯤ ꯏꯁꯧꯗꯣ꯫ ꯃꯤꯗꯤ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯑꯣꯏꯖꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯗꯤ ꯁꯦꯛꯄꯤꯕꯨ ꯉꯝꯖꯕꯤꯅꯤ꯫ ꯑꯌꯨꯛꯀꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯊꯕ ꯍꯧꯔꯛꯏ꯫ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤꯁꯦ? ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯅꯕ꯭ꯔꯣ? ꯍꯧꯒꯠꯅꯔꯣ, ꯅꯨꯃꯤꯗꯥꯡ ꯐꯪꯉꯤ, ꯉꯟꯇꯥ ꯆꯪꯅꯈꯤ꯫ ꯍꯧꯒꯠꯅꯔꯣ, ꯅꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤ꯫ ꯆꯥꯎꯕꯒꯤ ꯆꯥꯎꯈ꯭ꯔꯕ ꯐꯤꯁꯥꯐꯝ ꯁꯪ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯅꯅꯥꯎꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯤꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯅꯥꯎꯅ ꯂꯥꯛꯊꯔꯛꯄꯗꯨꯗ ꯃꯊꯪ ꯍꯧꯒꯠꯅꯔꯛꯏ꯫ ꯉꯁꯤ ꯀꯅꯥꯒꯤ ꯄꯜꯂꯤꯅꯣ? ꯏꯆꯟ, ꯑꯩꯒ ꯏꯆꯦ ꯃꯥꯂꯤꯀꯥꯒ ꯇꯥꯏ꯫ ꯄꯥꯂꯤꯗꯨ ꯇꯥꯏ ꯈꯪꯉꯗꯤ ꯉꯟꯇꯥ ꯍꯧꯒꯠꯅꯕ ꯀꯩꯗꯧꯒꯦ? ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯁꯦ ꯅꯣꯏ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯍꯥ? ꯑꯁ ꯆꯦꯅꯥꯎ, ꯌꯥꯎꯔꯛꯄꯒ ꯈꯣꯟꯊꯤ ꯍꯥꯟꯅ ꯌꯥꯔꯤꯁꯦ ꯇꯧꯔꯨꯔꯒꯦ꯫ ꯏꯆꯦ ꯃꯥꯂꯤꯀꯥ, ꯊꯕꯛ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯆꯦꯅꯥꯎꯒꯤ ꯈꯣꯟ ꯐꯖꯕ ꯇꯥꯗꯧꯔꯤ꯫ ꯉꯥꯡꯉꯁꯨ ꯇꯥꯅꯤꯡꯉꯣꯏꯅꯦ ꯅꯣꯏꯅ ꯇꯧꯔꯤꯕ ꯉꯥꯡꯅꯕ ꯊꯕꯛꯅ ꯅꯁꯥꯅ ꯑꯗꯨꯝ ꯁꯤꯜꯂꯨ꯫ ꯑꯩꯁꯦ ꯈꯅꯥꯎꯁꯤ ꯅꯥꯕ ꯆꯥꯠꯅꯤ ꯅꯣꯏꯗ ꯉꯥꯡꯕꯁꯦ, ꯆꯤꯟ ꯀꯟꯕꯁꯨ ꯇꯥꯍꯟꯕ ꯑꯩꯕꯨ꯫ ꯋꯥ ꯈꯔ ꯉꯥꯡꯂꯝꯂꯒ ꯃꯥꯁꯨ ꯐꯤꯁꯥꯀꯣꯟꯗ ꯀꯥꯗꯨꯅ ꯐꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯨ ꯃꯁꯥꯒꯤ ꯐꯤꯁꯥꯀꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯅꯈꯤ꯫ ꯐꯤꯁꯥꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯥꯎꯕꯁꯨ ꯆꯪꯂꯛꯇꯨꯅ, ꯍꯧꯒꯠꯅꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯀꯅꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ? ꯂꯦꯝꯕꯤꯅ, ꯂꯣꯏꯅ ꯍꯧꯒꯠꯂꯤꯅꯦ꯫ ꯑꯣ ꯐꯔꯦ, ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯃꯤ ꯑꯅꯧꯕ ꯂꯥꯛꯀꯅꯤ, ꯐꯤ ꯁꯥꯕ ꯌꯥꯎꯕꯒꯤ ꯅꯈꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯅꯅꯥꯎꯅ, ꯍꯣꯏꯅꯦ, ꯑꯗꯨꯒꯅꯦ ꯅꯅꯥꯎ, ꯅꯪꯒꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯃꯤꯉꯣꯟꯗꯗꯤ ꯇꯧꯔꯨꯅꯨꯀꯣ꯫ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯉꯥꯡꯉꯣꯍꯦ, ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯌꯥꯎꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ꯫ ꯃꯁꯤꯗꯤꯕ, ꯍꯣꯏꯁꯤ ꯐꯔꯦ, ꯐꯖꯅ ꯁꯥꯟꯅꯔꯣ꯫ ꯅꯥꯀꯜꯗꯒꯤ ꯏꯆꯜꯅ, ꯅꯦꯅꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯍꯩꯃ, ꯏꯟꯁꯥꯡꯅꯣ ꯀꯔꯤ ꯂꯩꯔꯤꯒꯦ? ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯩ, ꯑꯗꯨꯒ ꯍꯋꯥꯏꯒ꯫ ꯑꯂꯨꯗꯤ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯤ ꯅꯦꯅꯦ꯫ ꯑꯗꯨꯗꯤ ꯍꯋꯥꯏꯗꯨ ꯊꯣꯡꯂꯒ ꯑꯂꯨꯗꯣ ꯀꯥꯡꯃꯦꯠ ꯑꯃ ꯃꯦꯠꯂꯨ, ꯑꯗꯨꯒ ꯅꯕꯨꯡꯒꯤ ꯆꯝꯐꯨꯠ ꯑꯃꯒ ꯐꯨꯠꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯆꯥꯎꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯔꯝꯗꯦ, ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯖꯩ꯫ ꯏꯆꯜꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯃꯌꯥꯝ ꯆꯥ ꯊꯛꯅꯔꯁꯤ, ꯂꯥꯛꯅꯔꯣꯍꯦ꯫ ꯂꯥꯛꯑꯣ, ꯆꯥꯁꯦ ꯍꯥꯟꯅꯅꯦ ꯊꯛꯅꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯐꯤꯗꯣ꯫ ꯑꯇꯩꯗꯨꯁꯨ ꯆꯪꯅꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯗꯨ ꯊꯛꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯤ ꯑꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯛꯄꯤꯅ, ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ? ꯉꯔꯥꯡ ꯏꯅꯦꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤꯗꯣ ꯑꯣꯏꯔꯖꯥꯠꯂꯥ? ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯛꯄꯤꯕꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯕꯦꯝꯃ, ꯁꯤꯕꯨ ꯔꯥꯅꯤ ꯐꯤꯒ ꯁꯥꯕ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯧ ꯃꯥꯅꯦꯅꯦ, ꯉꯔꯥꯡ ꯅꯦꯅꯦꯅ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯅꯦ ꯍꯣꯏ ꯑꯣꯏꯗꯣꯏꯔꯣ? ꯍꯣꯏ ꯃꯥꯅꯦ ꯏꯕꯦꯝꯃ꯫ ꯏꯅꯦ, ꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯨ, ꯑꯩ ꯅꯦꯅꯦ ꯑꯝꯇ ꯀꯧꯖꯔꯨꯒꯦ꯫ ꯐꯅꯤ ꯏꯕꯦꯝꯃ꯫ ꯄꯥꯛꯄꯤꯅ ꯆꯥꯎꯕꯕꯨ ꯀꯧꯔꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯥꯎꯕꯅ, ꯑꯣ ꯏꯆꯦ ꯍꯣꯏ ꯌꯧꯕꯤꯔꯦꯗꯅ? ꯍꯣꯏ ꯏꯅꯥꯎ, ꯑꯩꯗꯤ ꯃꯐꯝꯕꯨ ꯑꯣꯟꯅꯅ ꯆꯪꯂꯨꯔꯕꯅꯤꯅꯦ꯫ ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯔꯥꯅꯤ ꯁꯥꯐꯝ ꯌꯥꯝ ꯂꯩꯔꯝꯗꯅ꯫ ꯍꯣꯏ ꯏꯆꯦ, ꯂꯩꯕꯅꯤ, ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯔꯥ ꯁꯤꯗ ꯂꯩꯗꯣꯏꯁꯦ? ꯑꯧ ꯃꯥꯅꯤ ꯏꯅꯥꯎ, ꯏꯆꯥꯅꯨꯄꯤꯁꯤꯅꯤ꯫ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯅꯪꯗꯤ? ꯂꯩꯅꯥ ꯀꯧꯏ꯫ ꯅꯪꯕꯨ ꯐꯅꯦꯛꯀꯨꯝꯕꯗꯤ ꯁꯥꯔꯛꯄ꯭ꯔꯣ? ꯁꯥꯔꯛꯇꯦ ꯏꯅꯦ, ꯀꯔꯤꯃꯠꯇ ꯍꯩꯇꯕꯅꯤ ꯏꯅꯥꯎ꯫ ꯑꯩ ꯅꯥꯇꯣꯟꯅ ꯇꯥꯡꯉꯦ ꯍꯥꯏꯗꯅ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯎꯔꯤ, ꯑꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯍꯩꯌꯨ ꯌꯥꯗ꯭ꯔꯤ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯅꯕ ꯈꯔꯗꯤ ꯋꯥ ꯇꯥꯔꯤ꯫ ꯋꯥꯔꯣꯏꯗ ꯁꯦ, ꯃꯁꯥꯅꯕꯨ ꯍꯩꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯍꯩꯖꯕ ꯊꯕꯛꯅꯤꯗ꯫ ꯃꯈꯣꯏꯅ ꯐꯤ ꯁꯥꯗꯧꯔꯤ ꯃꯐꯝꯁꯤꯅ ꯁꯣꯝꯗꯩꯁꯤ ꯑꯣꯏꯗꯣꯏꯔꯥ? ꯍꯣꯏ ꯃꯥꯅꯤ ꯏꯆꯦ, ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯏꯆꯥꯁꯤꯡꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯣ, ꯑꯉꯥꯡꯗꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯃꯈꯣꯏ 10ꯃꯨꯛ ꯂꯩꯌꯦ, ꯑꯇꯩꯗꯤ ꯇꯝꯕ ꯂꯣꯏꯅꯕꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯐꯤ ꯁꯥꯐꯝꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ 3 ꯐꯥꯎꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯤ, ꯑꯗꯨꯅ ꯏꯕꯦꯝꯃꯁꯤꯁꯨ ꯆꯍꯤ 3ꯃꯨꯛꯇꯤ ꯊꯝꯕꯤꯕ ꯇꯥꯔꯦ꯫
ꯌꯥꯏꯗ ꯌꯥꯏꯗ ꯆꯍꯤ 3ꯕꯨ ꯑꯣꯏꯒꯦꯔꯥ 2ꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯊꯝꯃꯨ ꯑꯩꯒꯤ ꯋꯥꯍꯩꯕꯨ ꯃꯁꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯐꯖꯅ ꯍꯩꯍꯟꯕꯤꯌꯨ ꯁꯤꯇꯅꯤ ꯍꯩꯅꯤꯗ ꯏꯆꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯩꯅ ꯑꯃꯠꯇ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯇꯝꯃꯒ ꯂꯣꯏꯅ ꯍꯩꯕ ꯉꯥꯛꯇꯅꯤꯗ ꯃꯥꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯁꯦ ꯅꯅꯦꯗ ꯅꯍꯥꯛꯀꯤ ꯃꯍꯩꯗꯣ ꯍꯩꯖꯔꯒꯦꯗꯅ ꯈꯣꯏꯔꯝꯃꯨꯔꯨ ꯆꯠꯂꯨ ꯂꯩꯅꯥꯁꯨ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯥꯎꯕꯗ ꯈꯨꯗꯣꯜ ꯇꯝꯃꯤ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯏꯅꯦ ꯑꯩꯒꯤ ꯈꯪꯗ ꯍꯩꯇ ꯄꯨꯝꯕ ꯇꯥꯛꯄꯤꯗꯨꯅ ꯃꯍꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯟꯕꯤꯌꯨ ꯆꯥꯎꯕꯁꯨ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯩꯅꯤꯁꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯕꯦꯝꯃ ꯅꯪ ꯅꯅꯦ ꯍꯣꯏꯒ ꯅꯤꯡꯊꯤꯅ ꯂꯩꯍꯧꯔꯣꯀꯣ ꯏꯅꯥꯎ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯩꯃ ꯏꯆꯦ ꯆꯥ ꯅꯨꯡꯒ ꯊꯛꯈꯤꯁꯦ ꯀꯥꯎ ꯑꯩ ꯀꯅꯥ ꯂꯩ ꯆꯥ ꯅꯨꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎꯅꯦ ꯅꯣꯏꯕꯣ ꯌꯥꯔꯦ ꯏꯅꯥꯎ ꯇꯧꯔꯨꯔꯅꯨ ꯑꯉꯥꯡꯁꯤꯡꯁꯤ ꯋꯥꯅꯕꯅꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯩꯁꯨ ꯊꯣꯛꯈꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯕꯦꯝꯃ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯊꯥꯔꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯥ ꯆꯪꯉꯨ ꯅꯐꯤ ꯅꯔꯣꯜꯗꯨ ꯍꯣꯡꯖꯔꯨꯔꯣ ꯍꯩ ꯃꯥꯂꯤꯀꯥ ꯏꯆꯟ ꯅꯃꯥꯟꯅꯕꯤꯁꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯨꯁꯨꯁꯦ ꯃꯥꯂꯤꯀꯥꯒ ꯏꯆꯟꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯅꯥꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯏꯆꯜꯅ ꯏꯆꯦ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯑꯣ ꯏꯆꯜ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤꯗꯤ 13-14 ꯃꯨꯛꯇ ꯁꯨꯔꯤ ꯑꯗꯨꯕꯨ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯜ ꯌꯥꯝꯅ ꯃꯥꯜꯂꯝꯃꯤ ꯂꯩꯅꯥꯗꯨ ꯃꯉꯣꯟꯗ ꯏꯆꯟꯅꯒ ꯏꯆꯦ ꯀꯧꯔꯛꯄꯗꯨꯗ ꯏꯆꯜꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯍꯦ ꯑꯩꯕꯨ ꯌꯥꯝ ꯑꯍꯟꯗꯧꯅ ꯏꯆꯦ ꯀꯥꯏꯅ ꯑꯩ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤꯀꯣ ꯃꯥꯂꯤꯀꯥ ꯅꯪꯅ ꯍꯜꯂꯦ ꯑꯗꯨꯗꯤ ꯏꯆꯟ ꯑꯩꯗꯤ ꯆꯍꯤ 13ꯅꯤ ꯏꯆꯦ ꯍꯩꯃꯥ ꯑꯩꯗꯤ ꯅꯪꯁꯤ ꯑꯍꯟꯒ ꯃꯥꯜꯂꯨꯔꯤꯅꯤ ꯃꯥꯟꯕꯅꯤ ꯁꯤꯗ ꯂꯩꯕ ꯃꯤꯈꯩꯅꯁꯨ ꯑꯩꯁꯦ ꯑꯉꯥꯡ ꯃꯥꯟꯗꯦꯅ ꯂꯣꯏ ꯍꯥꯏꯕꯅꯤ ꯃꯥꯂꯤꯀꯥꯅ ꯅꯪ ꯍꯥꯟꯅ ꯐꯤ ꯑꯝꯇ ꯁꯥꯔꯛꯇ꯭ꯔꯤꯕꯣ ꯁꯥꯔꯛꯇ꯭ꯔꯤꯌꯦ ꯐꯤ ꯁꯥꯅꯤ ꯂꯥꯛꯏꯁꯦ ꯍꯩꯗꯣꯏꯔꯥ ꯈꯪꯗꯦ ꯍꯩꯅꯤꯗ ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ ꯅꯁꯥꯅꯕꯨ ꯍꯩꯅꯤꯡꯉꯗꯤ ꯑꯗꯨꯝ ꯍꯩꯕꯅꯤ ꯏꯆꯟ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩꯒ ꯐꯤꯗꯣ ꯁꯥꯃꯤꯟꯅꯔꯤꯁꯤ ꯏꯆꯦ ꯌꯥꯏꯌꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯐꯤꯁꯥꯀꯣꯟ ꯃꯅꯥꯛꯇ ꯍꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯤꯁꯥꯀꯣꯟ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯥꯎꯕꯅ ꯂꯩꯅꯥ ꯃꯈꯣꯏꯅ ꯁꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯁꯥꯕ ꯌꯥꯎꯁꯤꯜꯂꯣꯀꯣ ꯍꯣꯏꯅꯦ ꯏꯆꯟ ꯑꯩꯒ ꯁꯥꯃꯤꯟꯅꯔꯒꯦ ꯏꯅꯦ ꯍꯣꯏ ꯁꯥꯃꯤꯟꯅꯔꯣ ꯑꯗꯨꯗꯤ ꯁꯥꯃꯤꯟꯅꯍꯧꯔꯣꯀꯣ ꯂꯩꯅꯥ ꯍꯣꯏꯅꯦ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯅꯅꯥꯎꯁꯨ ꯐꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯗ ꯀꯣꯟ ꯑꯃꯥꯡꯕ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯏꯁꯤꯡꯒ ꯊꯛꯇꯕ ꯃꯈꯩ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯉꯁꯤ ꯀꯅꯥꯒꯤ ꯄꯥꯂꯤ ꯇꯥꯒꯦ ꯏꯆꯟ ꯑꯩꯒ ꯏꯆꯦ ꯃꯥꯂꯤꯀꯥꯒ ꯇꯥꯏꯌꯦ ꯆꯦꯅꯥꯎ ꯀꯣꯟ ꯑꯃꯥꯡꯕ ꯂꯩꯔꯤꯁꯤ ꯂꯝꯃꯤꯠꯁꯤꯡꯗꯨ ꯎꯗ꯭ꯔꯣ ꯁꯤ ꯐꯦꯡꯗꯣꯛꯄ ꯀꯩꯗꯧꯒꯦ ꯀꯅꯥꯅ ꯐꯦꯡꯗꯕ ꯉꯥꯏꯅꯣꯕ ꯊꯤꯕꯣꯡꯁꯤꯡꯗꯨ ꯆꯥꯅꯔꯗꯤ ꯐꯦꯡꯕꯗꯨꯁꯨ ꯇꯝꯃꯨ ꯂꯥꯎ ꯁꯤꯀꯦꯅ ꯐꯦꯡꯉꯨ ꯂꯥꯛꯑꯣ ꯐꯦꯡꯅꯔꯨ ꯂꯥꯎ ꯉꯁꯤ ꯄꯥꯂꯤ ꯇꯥꯕꯗꯣ ꯏꯆꯦ ꯂꯩꯅꯥ ꯅꯪ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯀꯣꯟꯁꯤ ꯑꯝꯇ ꯐꯦꯡꯗꯣꯛꯑꯒꯦ ꯍꯣꯏ ꯏꯆꯜꯁꯨ ꯐꯤꯁꯥꯀꯣꯟꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯈꯤ ꯉꯁꯤꯈꯛ ꯂꯥꯛꯄ ꯂꯩꯅꯥꯗꯣ ꯅꯅꯥꯎꯒꯤ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩ ꯃꯤꯅꯣ ꯁꯤꯕꯨ ꯆꯨꯝꯅ ꯐꯦꯡꯉꯨꯀꯣ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯃꯤꯉꯣꯟꯗꯕꯨ ꯊꯤꯅ ꯉꯥꯡꯉꯤꯃꯦ ꯃꯀꯣꯛꯀ ꯆꯥꯛ ꯆꯥꯗꯣ ꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯟꯁꯨ ꯆꯪꯂꯛꯏ ꯏꯆꯦ ꯀꯌꯥꯝ ꯁꯥꯔꯒꯦ ꯈꯪꯗꯦꯗ ꯇꯨ ꯌꯦꯡꯉꯣ ꯆꯨꯝꯕ꯭ꯔꯣꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤ ꯏꯆꯦ ꯂꯩꯅꯥꯗꯣ ꯃꯊꯟꯗ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯩꯔꯦ ꯑꯁ ꯀꯩꯅꯣ ꯏꯆꯦ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯩꯕꯒꯤ ꯍꯔꯥꯎꯔꯤꯅꯦ ꯑꯁ ꯌꯥꯏꯌꯦ ꯏꯆꯦ ꯅꯪꯁꯨ ꯑꯗꯣ ꯏꯆꯦ ꯌꯥꯍꯧꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯨꯀꯣ ꯉꯁꯥꯏꯒꯤ ꯆꯦꯅꯥꯎꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯅꯦꯕ ꯑꯁ ꯑꯩꯗꯤ ꯌꯥꯍꯧꯗꯤ ꯌꯥꯝ ꯊꯦꯡꯉꯦꯍꯦ ꯑꯩ ꯍꯧꯗꯣꯛꯄꯤꯔꯛꯀꯦ ꯍꯣꯏ ꯍꯧꯕꯨꯗꯤ ꯍꯧꯗꯣꯔꯛꯑꯣ ꯑꯗꯣ ꯇꯥꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯇꯨꯝꯈ꯭ꯔꯗꯤ ꯃꯤꯅ ꯀꯧꯕ ꯇꯥꯒꯟꯗꯦꯕ ꯑꯁ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ ꯐꯔꯦꯁꯦ ꯐꯤꯁꯤ ꯑꯗꯨꯝ ꯁꯥꯁꯤ ꯋꯥꯔꯤꯁꯨ ꯂꯩꯔꯦꯅ ꯂꯥꯎꯔꯛꯄ ꯇꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯅꯥꯗꯨ ꯃꯌꯥꯝꯅ ꯍꯧꯒꯠꯅꯔ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯍꯧꯒꯠꯂꯝꯗꯦ ꯏꯆꯟꯅꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯧꯗꯣꯛꯆꯩ ꯑꯗꯨꯕꯨ ꯇꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯃꯤ ꯏꯆꯟꯁꯨ ꯍꯧꯗꯣꯛꯄꯗ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈꯤ ꯅꯅꯥꯎꯅ ꯀꯅꯥ ꯍꯧꯒꯠꯅꯗ꯭ꯔꯤꯒꯦ ꯂꯣꯏ ꯍꯧꯒꯠꯅꯔꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯂꯛꯏ ꯐꯝ ꯑꯃ ꯊꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯐꯝꯅꯣ ꯑꯁꯤꯗ ꯊꯥꯔꯝꯃꯤꯁꯦ ꯌꯥꯍꯧꯅꯔꯗꯤ ꯐꯝꯁꯤ ꯍꯧꯒꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯂꯩꯅꯥꯗꯣ ꯇꯨꯝꯍꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯀꯅꯥꯅꯣ ꯂꯩꯅꯥ ꯍꯥꯏꯗꯤ ꯉꯔꯥꯡ ꯂꯥꯛꯄ ꯏꯆꯦꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯧꯗꯣꯛꯎꯁꯨ ꯍꯧꯗꯣꯛꯎꯔꯕꯅꯦ ꯇꯥꯗꯤꯌꯦ ꯏꯆꯦ ꯅꯥꯎꯇꯤ ꯆꯠ ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯎꯁꯨ ꯊꯦꯡꯉꯦ ꯍꯣꯏ ꯏꯆꯦ ꯅꯥꯎꯇꯤꯁꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯂꯩꯅꯥꯕꯨ ꯍꯧꯗꯣꯛꯏ ꯏꯆꯦ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯁꯦ ꯊꯦꯡꯉꯦ ꯇꯥꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ
ꯂꯩꯅ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯕꯣ? ꯑꯁ ꯂꯣꯏꯔꯦꯍꯦ, ꯆꯥꯛꯐꯥꯎ ꯂꯣꯏꯗꯧꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯂꯣ, ꯅꯁꯥꯗ ꯁꯦꯡꯗꯣꯛꯎꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯈꯣꯟꯊꯤ ꯁꯣꯏꯗ꯭ꯔꯦ꯫ ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯍꯧꯒꯠꯂꯣꯕ꯫ ꯍꯣꯏ ꯍꯣꯏ ꯍꯧꯒꯠꯂꯒꯦ꯫ ꯂꯩꯅꯥꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯅꯥꯎꯅ, ꯅꯪꯂ ꯂꯩꯅꯥ ꯍꯥꯏꯁꯦ? ꯃꯥꯅꯤ꯫ ꯁꯤꯗ ꯂꯩꯔꯗꯤ ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ, ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯊꯪꯗꯩꯗꯤ ꯊꯦꯡꯒꯅꯤ꯫ ꯉꯜꯂꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯅꯁꯥꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯛꯑꯣ, ꯀꯨꯏꯔꯛꯀꯅꯨ, ꯆꯥꯛ ꯆꯥꯗꯧꯔꯕꯅꯤ꯫ ꯂꯩꯅꯥꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎ ꯂꯩꯅꯥꯗꯨ ꯆꯪꯂꯛꯂꯝꯗꯦ꯫ ꯃꯌꯥꯝꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯤ꯫ ꯅꯅꯥꯎꯅ, ꯅꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯌꯨꯍꯦ, ꯃꯤ ꯋꯥꯠꯂꯤꯁꯦ ꯅꯣꯏ ꯅꯪꯍꯧꯔꯔꯣꯏꯗ꯭ꯔꯣ? ꯄꯥꯛꯄꯤꯅ, ꯀꯅꯥ ꯋꯥꯠꯂꯤꯒꯦ? ꯉꯔꯥꯡ ꯅꯪꯅ ꯂꯥꯛꯄ ꯅꯨꯄꯤꯗꯨ ꯋꯥꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯩꯃ, ꯑꯗꯨꯗꯤ ꯀꯧꯔꯣꯗꯅ꯫ ꯏꯔꯨꯖꯕ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯃꯁꯨ ꯏꯔꯨꯖꯐꯝꯗ ꯑꯃꯨꯛ ꯎꯏ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ, ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯩꯅꯥꯁꯨ ꯆꯪꯂꯛꯏ꯫ ꯅꯅꯥꯎꯅ, ꯏꯔꯨꯖꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯁꯣꯝꯗ ꯃꯤ ꯉꯥꯏꯅꯍꯧꯔꯤꯁꯤ ꯈꯪꯗꯕ꯭ꯔꯣ? ꯂꯩꯅꯥꯗꯨ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯔꯨꯖꯕꯕꯨ ꯍꯦꯛꯇ ꯄ꯭ꯔꯞ ꯂꯨꯖ ꯌꯥꯕꯗꯧꯅ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯁꯤꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯗ ꯇꯧꯕꯅꯤ, ꯈꯔ ꯀꯨꯏꯈ꯭ꯔꯦ, ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ꯫ ꯄꯥꯛꯄꯤꯅ, ꯍꯣꯏ ꯁꯤ ꯌꯥꯔꯦ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗꯁꯨ ꯂꯩꯅꯥꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯅꯅꯥꯎꯅ ꯃꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯐꯝ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯏꯁꯧꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯅꯥꯔꯁꯦ ꯇꯨꯝꯃꯤꯁꯦ, ꯉꯔꯥꯡꯗ ꯌꯥꯍꯧ ꯉꯜꯂꯨ ꯍꯥꯏꯔꯒ ꯀꯩꯗꯧꯔꯤꯕ? ꯏꯆꯟ, ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯁꯤꯡ ꯂꯥꯛꯇꯣꯔꯦ꯫ ꯍꯣꯏ ꯍꯧꯗꯣꯛꯎꯒꯦ꯫ ꯏꯆꯟꯁꯨ ꯆꯪꯂꯛꯇꯨꯅ ꯂꯩꯅꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯏꯆꯦ ꯂꯩꯅꯥ, ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦꯃꯤ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯂꯩꯅꯥꯗꯨ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯂꯛꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯅꯥꯎꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯍꯧꯒꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯍꯧꯗꯣꯛꯄ ꯇꯥꯗꯤꯌꯦ, ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯏꯁꯤꯡꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯗꯨ ꯏꯁꯤꯡ ꯂꯧꯕ ꯊꯣꯛꯈꯤ꯫ ꯏꯆꯟꯗꯨ ꯂꯩꯅꯥꯒꯤ ꯈꯟꯕꯗ ꯃꯥꯅ ꯑꯣꯏꯅ ꯄꯥꯈꯠꯂꯤ꯫ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯂꯩꯅꯥ, ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ, ꯑꯁ ꯐꯖꯔꯅꯤꯃꯤ ꯏꯆꯦ꯫ ꯍꯩꯃ, ꯍꯧꯒꯠꯇꯤꯌꯦ, ꯇꯨꯝꯃꯨ ꯅꯪ, ꯇꯨꯝꯃꯨꯀꯣ꯫ ꯅꯅꯥꯎꯗꯨ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯅꯥꯗ ꯍꯩꯖꯤꯜꯂꯤ꯫ ꯂꯩꯅꯥꯗꯨ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯃ, ꯅꯄꯥ ꯊꯣꯔꯥꯕꯤ ꯀꯅꯥꯅꯣ? ꯀꯔꯤ ꯅꯄꯥ ꯊꯣꯔꯥꯕꯤꯗꯤ ꯀꯩꯅꯣ? ꯍꯥ? ꯂꯩꯅꯥ ꯁꯥꯎꯅ, ꯃꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯪꯕ꯭ꯔꯣ? ꯅꯀꯣꯛꯇꯨ ꯆꯥꯛꯄ꯭ꯔꯣꯅ? ꯏꯁ, ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯏꯁꯤꯡꯗꯣ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯇꯥꯕꯤꯕ꯭ꯔꯣ? ꯄꯨꯡꯈꯩ ꯇꯨꯝ ꯂꯩꯔꯗꯤ ꯏꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯛꯄ ꯇꯥꯕ꯫ ꯈꯪꯉꯒ ꯁꯤꯔꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯁꯤꯔꯣꯏ ꯏꯕꯦꯝꯃ, ꯁꯤꯔꯣꯏ ꯈꯪꯕꯒꯤ ꯍꯩꯖꯤꯜꯂꯤꯅꯤ꯫ ꯑꯩ ꯅꯪꯗꯧꯅ ꯁꯣꯅꯣ ꯆꯨꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯅ ꯉꯔꯥꯡꯅ ꯌꯥꯍꯧꯗꯣ ꯉꯟꯅꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅ ꯅꯪꯅ ꯉꯁꯤ ꯇꯨꯝꯕꯒ ꯍꯧꯒꯠꯂꯛꯇ꯭ꯔꯗꯅ ꯑꯗꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯍꯩꯃ, ꯃꯤꯀꯞ ꯊꯣꯛꯂꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯅ ꯍꯧꯒꯠꯂꯣꯏꯅ ꯍꯧꯒꯠꯇ꯭ꯔꯤꯔꯕ? ꯉꯥꯡꯅꯤꯡꯉꯦꯅꯅꯦ ꯄꯉꯥꯡꯗ ꯉꯥꯡꯀꯅꯨ, ꯃꯀꯣꯛ ꯆꯥꯛꯄꯗꯧꯅ꯫ ꯂꯩꯅꯥꯁꯨ ꯁꯧ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯟꯗꯣꯛꯑꯁꯤ ꯆꯠꯀꯦ꯫ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯍꯟꯗꯣꯛꯑꯣ ꯀꯥꯏꯅ ꯊꯥꯖꯤꯜꯂꯧꯔꯣ? ꯍꯩꯃ, ꯍꯟꯗꯣꯛꯑꯣ ꯍꯥꯏꯗ꯭ꯔꯗꯤ ꯅꯪ ꯁꯤ ꯊꯣꯡꯒꯥꯏꯅꯝꯃꯒ ꯆꯠꯈꯣ ꯍꯥꯏꯔꯣ? ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯌꯥꯍꯧ ꯊꯦꯡꯅ ꯀꯩ ꯍꯧꯒꯠꯂꯛꯑꯒ ꯃꯥꯅ ꯁꯨꯝꯃꯒ ꯁꯥꯗꯅ, ꯌꯦꯡꯅꯤꯡꯗꯦꯍꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈꯤ꯫ ꯂꯩꯅꯥ ꯃꯆꯤꯟꯗ ꯆꯣꯠꯂꯤ꯫ ꯃꯉꯣꯟꯗ ꯈꯨꯝꯕꯗꯗꯤ ꯁꯥꯎꯅꯤꯡꯉꯤꯅꯤꯅꯦ꯫ ꯃꯤꯅ ꯇꯨꯝꯃꯤꯉꯩꯁꯤꯗꯕꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ, ꯀꯔꯝꯕ ꯃꯤꯡ, ꯃꯀꯣꯛ ꯆꯥꯛꯄꯗꯧꯅ꯫ ꯃꯥꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯏꯆꯟꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯂꯩꯅꯥ, ꯆꯦꯅꯥꯎꯅ ꯉꯥꯡꯕꯗ ꯁꯥꯎꯔꯨꯅꯨ, ꯏꯁꯧꯁꯤꯕꯨꯗꯤ ꯃꯁꯥꯏꯅꯦ, ꯑꯗꯣ ꯅꯪꯅ ꯈꯪꯗꯕꯩꯅꯦ, ꯌꯥꯝ ꯐꯕꯅꯦ, ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯕꯩꯅꯦ꯫ ꯅꯪꯅ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯦ, ꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯑꯣꯀꯣ, ꯑꯩ ꯐꯤ ꯁꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯜꯁꯨ ꯊꯣꯛꯈꯤ꯫ ꯂꯩꯅꯥꯅ, ꯏꯁ, ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯁꯤꯕꯨ ꯐꯩ, ꯑꯄꯪꯁꯤꯡꯁꯤꯗꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ, ꯃꯀꯣꯛ ꯏꯆꯥꯛ ꯆꯥꯗꯅ, ꯈꯪꯅꯤꯕ꯫ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ꯫ ꯂꯩꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯔꯛꯂꯤ꯫ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯇꯝꯂꯝꯂꯒ ꯂꯩ ꯄꯨꯕ ꯍꯩꯔꯛꯄꯗꯒꯤ ꯆꯥꯎꯕꯅ ꯃꯥꯕꯨꯁꯨ ꯐꯤ ꯑꯃ ꯄꯥꯏꯍꯟꯕꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯐꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯅꯅꯥꯎ ꯀꯔꯣꯝꯗꯒꯤꯅꯣ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯁꯤ ꯀꯅꯥꯒꯤ ꯐꯨꯔꯤꯠꯅꯣ? ꯍꯥ? ꯀꯅꯥꯒꯤ ꯐꯨꯔꯤꯠꯅꯣ ꯁꯤꯕꯣ? ꯗꯨꯖꯣꯟ, ꯑꯩꯒꯤꯅꯤ ꯆꯦꯅꯥꯎ꯫ ꯑꯩꯅ ꯈꯪꯉꯕꯅꯤ, ꯅꯪꯒꯤ ꯑꯣꯏꯔꯝꯃꯅꯤꯁꯦ꯫ ꯀꯩꯅꯣꯕ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤ ꯁꯤꯕꯣ? ꯐꯨꯔꯤꯠꯄꯨ ꯁꯨꯃꯥꯏꯅ ꯅꯝꯊꯤꯅ ꯂꯤꯠꯄ ꯍꯧꯅꯕ꯭ꯔꯕ? ꯁꯨꯒꯦꯅ ꯊꯝꯂꯝꯕꯅꯤ, ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯗꯨ ꯀꯩꯒꯤꯅೋ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯊꯤꯒ ꯇꯩꯕꯤꯕ꯭ꯔꯣ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯗꯨꯕꯣ? ꯗꯣꯖꯣꯗꯣ ꯐꯤꯁꯥꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ, ꯑꯁ ꯌꯥꯔꯦ ꯁꯤꯁꯦꯅꯣ, ꯄꯤꯔꯛꯑꯣ ꯑꯩ ꯁꯨꯖꯧꯔꯒꯦ꯫ ꯉꯥꯡꯗ꯭ꯔꯤꯈꯩꯗꯤ ꯁꯨꯅꯤꯡꯉꯝꯃꯣꯏꯅꯦ꯫ ꯉꯥꯡꯉ ꯈꯛꯇꯅꯤ ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ꯫ ꯉꯥꯡꯉꯁꯨ ꯇꯥꯅꯤꯡꯉꯣꯏ ꯅꯣꯏ ꯇꯧꯔꯤꯕ꯫ ꯉꯥꯡꯅꯕ ꯊꯕꯛꯅ ꯅꯁꯥꯅ ꯑꯗꯨꯝ ꯁꯤꯜꯂꯨ꯫
ꯑꯩꯁꯦ ꯏꯁꯧ ꯀꯟꯕꯤꯁꯨ ꯇꯥꯔꯕꯅꯤ ꯅꯣꯏ ꯃꯌꯥꯝꯁꯤꯡ ꯉꯥꯡꯅꯕꯗ ꯆꯠꯂꯨ ꯏꯔꯨꯖꯧꯁꯨ ꯆꯣ ꯅꯝꯊꯤꯔꯤ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯅꯦ ꯈꯔ ꯃꯅꯝ ꯅꯨꯡꯁꯤꯅ ꯂꯩꯕ ꯇꯝꯃꯨ ꯇꯥꯟꯖꯥꯗꯨꯗ ꯂꯩꯅꯥꯁꯨ ꯍꯩꯅꯧ ꯑꯃ ꯄꯥꯏꯔꯒ ꯆꯥꯗꯨꯅ ꯆꯪꯂꯛꯏ ꯅꯅꯥꯎꯗꯣ ꯗꯣꯖꯣꯗ ꯉꯥꯡꯂꯝꯕꯗꯒꯤ ꯃꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏ ꯍꯦ ꯐꯤꯕꯨꯡꯖꯥꯎ ꯍꯩꯅꯧꯗꯨ ꯑꯃꯨꯛ ꯆꯥꯔꯒꯦꯔꯣ ꯐꯤꯁꯤ ꯁꯥꯈꯤꯗꯦ ꯍꯥꯏꯗꯗꯅ ꯀꯨꯁꯤꯅꯤ ꯆꯥꯅꯤꯡꯉ ꯆꯥꯅꯤ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯅꯪꯁꯨ ꯆꯥꯅꯤꯡꯉꯗꯤ ꯆꯥꯎꯆꯣ ꯈꯨꯃꯛꯀꯟ ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯂꯩꯅꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤ ꯃꯁꯤ ꯃꯅꯤꯡ ꯑꯇꯦꯛꯄꯁꯤ ꯀꯥꯎꯅꯤꯀꯣ ꯃꯌꯥꯝꯗꯨꯁꯨ ꯄꯨꯜꯂꯞ ꯐꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯋꯥꯅꯔꯗꯨꯅ ꯑꯃꯃꯝ ꯆꯪꯅꯈꯤ ꯅꯅꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒ ꯄꯥꯛꯄꯤꯒ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ ꯋꯥꯅꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯐꯤꯗꯣ ꯑꯃꯨꯛ ꯁꯥꯈꯤ ꯌꯥꯆꯪꯂꯛꯂ ꯐꯥꯎꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯊꯣꯛꯅꯔꯛꯇꯕꯗꯨꯗ ꯅꯅꯥꯎꯗꯣ ꯑꯃꯨꯛ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ ꯍꯣ ꯇꯨꯝꯕ ꯄꯦꯟꯅꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯗꯣ ꯈꯔ ꯇꯨꯝꯅꯔꯗꯤ ꯌꯥꯔꯦ ꯍꯧꯒꯠꯅꯔꯣ ꯃꯍꯥꯛꯅ ꯂꯥꯎꯔꯛꯂꯤꯕꯗꯣ ꯃꯌꯥꯝꯗꯨꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯇꯨꯝꯕꯅ ꯉꯝꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯍꯧꯒꯠꯅꯔꯝꯗꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯇꯥꯗꯕꯁꯤ ꯅꯅꯥꯎꯒꯤꯗꯤ ꯑꯁꯥꯎꯕꯤꯅꯤ ꯈꯪꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯅꯣꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯅꯥꯁꯤꯡꯗꯨ ꯇꯥꯗꯕ꯭ꯔꯣ ꯀꯩꯗꯧꯅꯔꯤꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯥꯝꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯏ ꯑꯃꯨꯛ ꯍꯥꯏꯕꯗ ꯍꯧꯒꯠꯅꯔꯣꯏꯕ ꯊꯕꯛ ꯇꯧꯕꯗꯨꯅ ꯃꯇꯝ ꯂꯦꯟꯗꯅ ꯇꯧꯅꯤ ꯇꯨꯝꯕꯗꯨꯅ ꯄꯨꯡꯈꯩ ꯇꯨꯝꯅꯤ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯗꯤ ꯀꯥꯏꯗꯩ ꯆꯥꯗꯣꯔꯤꯒꯦ ꯅꯨꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯃꯁꯥ ꯃꯁꯥꯅ ꯋꯥꯈꯜꯁꯤꯡꯁꯦ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯆꯠꯂꯣ ꯇꯨꯝꯕ ꯂꯥꯏꯔꯣ ꯅꯣꯏ ꯁꯤꯗ ꯄꯔꯕ ꯍꯧꯒꯠꯅꯔꯣ ꯌꯦꯡꯅꯤꯡꯒꯦ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯀꯥꯈꯠꯅꯗꯨꯅ ꯐꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯅꯈꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕ ꯆꯥꯎꯕꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯆꯥ ꯏꯅꯦ ꯍꯜꯂꯛꯑꯦ ꯍꯩ ꯐꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯂꯥꯛꯑꯣ ꯏꯅꯦꯅ ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯄꯅꯤ ꯁꯤ ꯆꯥꯅꯔꯣ ꯂꯥꯛꯑꯣ ꯋꯥꯔꯝꯃꯅꯤ ꯏꯆꯥꯁꯤꯡꯁꯤ ꯀꯥꯏꯗꯤ ꯋꯥꯕꯅꯣ ꯍꯧꯖꯤꯛꯇ ꯍꯧꯒꯠꯅꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅꯗꯤ ꯋꯥꯔꯝꯃꯅꯤ ꯀꯥꯏꯅ ꯍꯥꯏꯖ ꯆꯥꯏꯗꯣ ꯅꯅꯥꯎ ꯅꯪꯁꯤ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯀꯣꯛ ꯆꯤꯛꯏꯗ ꯑꯩꯅ ꯉꯥꯡꯉꯤꯁꯤꯐꯥꯎ ꯑꯝꯇ ꯁꯨꯅꯗ꯭ꯔꯤꯁꯤꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯉꯥꯡꯈꯤꯗꯧꯔꯤ ꯑꯩꯗꯤ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯖꯕ ꯍꯥꯟꯅ ꯂꯩꯕꯁꯤꯡꯁꯤꯗꯤ ꯐꯩꯗꯣ ꯑꯅꯧꯕ ꯂꯥꯛꯂꯤꯁꯤꯡꯁꯤ ꯀꯤꯔꯕꯅꯤ ꯃꯤ ꯅꯪꯕꯣ ꯑꯅꯧꯕ ꯑꯣꯏꯒꯦꯔꯥ ꯑꯔꯤꯕ ꯑꯣꯏꯒꯦꯔꯥ ꯄꯨꯂꯞꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯅꯧꯕꯁꯨ ꯑꯔꯤꯕꯁꯨ ꯄꯨꯂꯞꯅꯤ ꯁꯨꯅꯤꯡꯗꯕꯒꯤ ꯉꯥꯡꯉꯤꯁꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯆꯥꯃꯤꯟꯅꯔꯔꯣ ꯂꯥꯛꯑꯣ ꯍꯩ ꯃꯥꯂꯤꯀꯥ ꯅꯥꯎꯇꯤ ꯂꯥꯛꯅꯔꯣꯏꯅꯦ ꯅꯣꯏꯕꯣ ꯅꯅꯥꯎꯅ ꯏꯆꯦ ꯄꯥꯛꯄꯤ ꯁꯤꯡꯖꯨꯁꯦ ꯅꯪ ꯅꯣꯏꯅ ꯇꯣꯂꯛꯑꯣꯁꯦ ꯍꯣꯏ ꯀꯔꯥꯏꯅꯣ ꯁꯤꯗ ꯄꯤꯔꯣ ꯂꯥꯛꯅꯔꯣꯍꯦ ꯃꯌꯥꯝ ꯅꯅꯥꯎꯅ ꯆꯥꯕꯁꯤ ꯐꯥꯎꯗꯤ ꯀꯧꯅꯒꯨꯝꯁꯤꯗ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯅꯧ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯈꯥꯛꯄꯩ ꯋꯥꯔꯥ ꯂꯩꯇꯦ ꯄꯥꯛꯄꯤꯅ ꯏꯅꯦ ꯁꯤꯗꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯁꯤꯡꯖꯨ ꯃꯥꯜꯂꯤꯗ ꯃꯥꯅꯤ ꯅꯣꯏꯅ ꯃꯥꯒꯤ ꯁꯤꯡꯖꯨꯗ ꯍꯥꯏꯕꯗꯨꯗ ꯂꯧꯕꯤꯔꯛꯄꯅꯤ ꯑꯁ ꯈꯔꯒ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯆꯥꯔꯣ ꯀꯅꯥꯒꯤ ꯐꯤꯗꯤ ꯀꯛꯄ ꯌꯥꯅꯔꯦ ꯅꯅꯥꯎꯅ ꯏꯆꯦ ꯄꯥꯛꯄꯤꯅꯦ ꯑꯩꯅꯦ ꯇꯣꯝꯕꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯀꯛꯑꯅꯤ ꯐꯔꯦ ꯀꯛꯅꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡ ꯅꯈꯣꯏꯁꯨ ꯅꯈꯨꯠꯁꯤꯡꯗꯣ ꯌꯥꯡꯕ ꯉꯝꯅꯕ ꯇꯧꯁꯤꯀꯣ ꯂꯩꯅꯥꯅ ꯍꯣꯏꯅꯦ ꯅꯅꯥꯎꯅ ꯑꯗꯨꯒ ꯀꯩꯅꯣꯝꯒ ꯍꯥꯏꯍꯧꯒꯦ ꯃꯐꯝꯁꯤꯗ ꯅꯣꯏꯅ ꯂꯥꯛꯏꯁꯦ ꯊꯕꯛ ꯁꯨꯕꯅꯤ ꯇꯨꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯨꯝꯒꯦ ꯍꯥꯏꯔꯗꯤ ꯅꯌꯨꯝꯗ ꯋꯥꯕꯒꯤꯅꯤ ꯇꯨꯝꯃꯤꯗꯣ ꯉꯥꯡꯅꯤꯡꯉꯤꯅ ꯄꯉꯥꯡꯗ ꯉꯥꯡꯀꯅꯨ ꯅꯆꯤꯟꯗꯣ ꯍꯥꯟꯅ ꯈꯨꯝꯅꯕ ꯇꯧꯔꯛꯀꯅꯨ ꯅꯣꯏꯗ ꯇꯨꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯆꯥꯅ ꯇꯨꯝꯃꯨ ꯊꯕꯛꯁꯨ ꯃꯇꯝ ꯆꯥꯅ ꯇꯧ ꯍꯥꯏꯕꯅꯤ ꯅꯣꯏ ꯇꯨꯝꯕꯅ ꯉꯝꯃꯦ ꯅꯉꯣꯟꯗ ꯈꯛ ꯅꯠꯇꯦ ꯉꯥꯡꯉꯤꯁꯦ ꯂꯣꯏꯅꯃꯛꯇꯅꯤ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯃꯩꯗꯣ ꯂꯩꯅꯥꯅ ꯑꯣ ꯈꯨꯝꯃꯛꯄꯗꯣ ꯄꯥꯝꯗ꯭ꯔꯗꯤ ꯉꯥꯡꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯨꯔꯤꯁꯤꯅꯦ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯑꯁꯨ ꯃꯤꯁꯦ ꯁꯨꯅꯤꯡꯗꯕꯅꯤ ꯏꯁ ꯑꯩꯅ ꯅꯣꯏꯗ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕꯒ ꯃꯥꯜꯂꯤꯔꯣ ꯑꯩꯁꯨ ꯅꯣꯏꯁꯦ ꯉꯥꯡꯕ ꯇꯜꯂꯤꯅꯦ ꯏꯕꯦꯝꯃ ꯉꯥꯡꯉꯁꯨ ꯂꯧꯗꯕ ꯅꯣꯏꯕꯨ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏꯗꯧ ꯇꯧꯖꯔꯛꯇꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯁꯨꯅꯤꯡꯗꯕꯅ ꯆꯥꯎꯕꯅ ꯌꯥꯔꯦꯁꯦ ꯈꯠꯅꯒꯅꯨ ꯅꯈꯣꯏꯁꯦ ꯃꯁꯤꯗ ꯃꯇꯝ ꯆꯨꯞꯄ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯈꯛ ꯂꯩꯕꯁꯤꯗ ꯈꯠꯅꯕ ꯍꯧꯅꯗꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯃꯅ ꯉꯥꯡꯂꯁꯨ ꯑꯃꯅꯕꯨ ꯉꯥꯡꯂꯁꯨ ꯁꯥꯎꯅꯒꯅꯨ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯄꯥꯛꯄꯤꯅꯈꯔ ꯉꯥꯡꯁꯅꯨꯗꯩꯅꯤ ꯅꯅꯥꯎꯅ ꯉꯥꯡꯉꯤꯁꯦ ꯐꯔꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯑꯗꯨꯅ ꯈꯔ ꯉꯥꯡꯁꯅꯨ ꯃꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯉꯥꯡꯕ ꯅꯠꯇꯦ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯒꯤ ꯉꯥꯡꯕꯅꯤ ꯃꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯂꯩꯅꯥꯗꯣ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯅꯤꯡꯗꯦꯕ ꯆꯀꯠ ꯉꯥꯡꯕꯁꯤ ꯑꯩ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯐꯤꯗꯣ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯅ ꯂꯣꯏꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯍꯥꯟꯅꯒꯤ ꯑꯔꯤꯕꯁꯤꯡꯗꯣ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯅꯧꯕ ꯉꯥꯛꯇ ꯑꯣꯏꯔꯤ ꯑꯗꯨꯅ ꯐꯤꯁꯤ ꯍꯟꯗꯛꯇꯤ ꯈꯔ ꯇꯞꯄꯤꯁꯤ ꯊꯥꯕꯂꯩꯅ ꯍꯣꯏꯗ ꯑꯔꯤꯕꯗꯗꯤ ꯃꯈꯣꯏ ꯀꯅꯥ ꯂꯩꯍꯧꯔꯤꯒꯦ ꯄꯥꯛꯄꯤꯅꯦ ꯅꯅꯥꯎꯅꯦ ꯔꯣꯍꯤꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯔꯤꯌꯦ ꯑꯣ ꯃꯦꯝꯊꯣꯏꯗꯣ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯗꯤ ꯑꯅꯧꯕꯔꯥ ꯃꯥꯅꯤ ꯏꯆꯦ
ꯃꯥꯁꯨ ꯀꯨꯏꯔꯛꯑꯗꯤ ꯃꯈꯨꯠꯁꯦ ꯊꯨꯔꯛꯀꯅꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯗ ꯐꯤ ꯄꯥꯏꯍꯟꯒꯦ ꯇꯧꯕꯅꯤ ꯐꯩꯌꯦ ꯐꯩꯌꯦ ꯀꯟꯅ ꯍꯦꯛ ꯍꯣꯠꯅꯧ ꯏꯆꯥꯁꯤꯗꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯂꯩꯅꯥ ꯀꯧꯏꯅꯦ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯍꯣꯏꯅꯦ ꯊꯥꯕ ꯂꯩꯅ ꯑꯗꯨꯗꯤ ꯆꯥꯎꯕ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯤ ꯂꯣꯏꯕꯒ ꯄꯥꯎꯗꯣ ꯍꯦꯛ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯂꯩꯅꯥꯅ ꯏꯅꯦ ꯑꯩꯒꯤ ꯂꯪ ꯇꯠꯂꯦ ꯅꯅꯥꯎ ꯂꯩꯅꯥꯒꯤ ꯂꯪ ꯁꯦꯝꯗ ꯁꯝꯕꯤꯌꯨ ꯇꯠꯂꯦ ꯍꯥꯏꯁꯦ ꯃꯥꯅ ꯁꯝꯂꯤꯉꯩꯗ ꯅꯣꯏꯁꯨ ꯌꯦꯡꯍꯧꯒꯗꯕꯅꯤꯀꯣ ꯍꯩꯅꯕ ꯂꯩꯅꯥꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯃꯥꯏ ꯆꯥꯟꯅꯗꯕꯤꯁꯤꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯅꯦ ꯅꯅꯥꯎꯁꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯥꯏꯅ ꯂꯪ ꯇꯠꯂꯤꯕꯣ ꯁꯤꯗ ꯇꯠꯂꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯝꯗꯕꯤ ꯆꯠꯈꯣꯔꯣ ꯑꯔꯦꯝꯕꯗ ꯅꯃꯥꯏ ꯅꯨꯃꯤꯠ ꯈꯪꯗꯒꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯏꯁ ꯅꯪꯅ ꯊꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯗ꯭ꯔꯣ ꯑꯥꯏ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯌꯣꯃ ꯑꯌꯥ ꯊꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯥꯅ ꯑꯃꯨꯛ ꯅꯅꯥꯎꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯏꯌꯥ ꯃꯈꯨꯠ ꯈꯜꯂꯩꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯏ ꯂꯩꯅꯥꯅ ꯍꯩꯃ ꯀꯟꯅꯒ ꯐꯣꯏꯔꯛꯏꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯆꯤꯡꯉꯤꯈꯩ ꯑꯩꯁꯨ ꯆꯤꯡꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯏ ꯄꯥꯛꯄꯤꯅ ꯍꯩ ꯀꯩꯅꯣ ꯅꯕꯥꯅꯤ ꯇꯧꯏꯗꯨꯕꯣ ꯊꯥꯗꯣꯛꯅꯧꯁꯦ ꯍꯩꯃ ꯁꯤꯗꯣꯛꯅꯕꯒ ꯌꯥꯗꯦꯅꯦ ꯀꯌꯥ ꯀꯟꯅ ꯐꯣꯏꯅꯔꯤꯅꯤ ꯊꯥꯗꯣꯛꯑꯣꯅꯦ ꯅꯕꯥꯅꯤꯕꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯂꯕꯁꯨ ꯑꯅꯤꯗꯨ ꯇꯣꯛꯂꯝꯗꯦ ꯗꯣꯖꯣꯅ ꯅꯈꯣꯏꯅꯤ ꯈꯥꯝꯗꯣꯛꯄꯁꯤ ꯌꯥꯗ꯭ꯔꯦ ꯇꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯐꯣꯏꯅꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯝꯊꯤꯈ꯭ꯔꯕ ꯁꯦꯒ꯭ꯔꯥꯛ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯅꯤꯗꯨꯕꯨ ꯆꯞꯁꯜꯂꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯗꯣꯖꯣꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯈꯪꯕ꯭ꯔꯥ ꯁꯤꯌꯨꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯅꯤꯅꯦ ꯆꯥꯎꯕ ꯍꯥꯏ ꯅꯣꯏꯕ ꯑꯅꯤꯁꯤ ꯁꯤꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯋꯥꯟꯊꯈ꯭ꯔꯦꯃꯤ ꯅꯣꯏꯕꯣ ꯏꯆꯜꯅ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯑꯅꯤꯗꯨꯗ ꯈꯤꯛꯆꯤꯜꯂꯤ ꯂꯩꯅꯥꯗꯨ ꯇꯔꯪ ꯆꯠꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯅꯝꯗꯨꯕꯣ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯈꯠꯅꯅꯤꯡꯉꯤꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯈꯠꯅꯔꯤꯕꯁꯦ ꯍꯥ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯏꯅꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯂꯪꯗꯨ ꯁꯝꯕꯤꯒꯦꯅ ꯆꯠꯄꯅꯤ ꯑꯗ ꯃꯥꯅ ꯃꯤ ꯎꯁꯤꯜꯂꯛꯇꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯅꯤ ꯂꯩꯅꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯎꯁꯤꯠꯂꯨꯗ꯭ꯔꯤꯕꯗꯤ ꯏꯅꯦ ꯃꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯗꯅ ꯂꯪꯗꯨ ꯀꯔꯥꯏꯅꯣ ꯈꯛ ꯍꯪꯕ ꯅꯠꯇ꯭ꯔꯣ ꯅꯆꯤꯟꯗꯨ ꯊꯤꯔꯛꯀꯅꯨ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯎꯁꯤꯠꯅꯗꯕ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯒꯤ ꯈꯠꯅꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯇꯟꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯂꯩꯅꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯅꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯕꯗꯅꯦ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯒꯅꯨ ꯅꯅꯥꯎꯅ ꯅꯪꯉꯣꯟꯗ ꯈꯔ ꯉꯥꯡꯕꯒꯤ ꯅꯪꯅꯗꯤ ꯁꯥꯎꯔꯤ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡꯁꯤꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯈꯣꯟ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯆꯩ ꯐꯥꯎꯕ ꯆꯥꯔꯤꯕꯅꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯒ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯁꯥꯗꯥꯔꯣꯟ ꯑꯁꯤ ꯈꯪꯂꯛꯀꯅꯤ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯈꯠꯅꯒꯅꯨ ꯂꯩꯔꯤꯕ ꯅꯣꯏ ꯕꯌꯥꯏ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯤ ꯐꯔꯦ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯆꯥꯎꯕꯁꯨ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯑꯇꯩꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯁꯥꯀꯣꯟꯗ ꯀꯥꯟꯅꯗꯨꯅ ꯐꯤ ꯁꯥꯟꯅꯈꯤ ꯂꯩꯅꯥꯒ ꯗꯣꯖꯣꯒ ꯈꯛ ꯉꯥꯏꯍꯧꯔꯦ ꯗꯣꯖꯣꯗꯨ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯪꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯁꯝꯒꯗꯣ ꯐꯥꯔꯤ ꯐꯥꯔꯤꯒ ꯇꯧꯔꯒ ꯂꯩꯅꯥꯗꯣ ꯗꯣꯖꯣꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ ꯀꯩꯅꯣ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯗꯣ ꯁꯤꯒꯦ ꯇꯧꯏꯅꯦ ꯏꯁ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯁꯤ ꯂꯩꯔꯝꯕꯗꯩꯅꯤ ꯉꯁꯤ ꯅꯔꯨꯗꯣ ꯀꯣꯛꯍꯧꯗ꯭ꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯁꯝꯗꯣ ꯀꯥꯡꯀꯣ ꯈꯪꯉꯕ ꯏꯁ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗ ꯁꯤꯒꯦ ꯇꯧꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯦꯝꯃ ꯀꯟꯁꯨ ꯀꯟꯕꯤꯕ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯊꯤꯅꯁꯨ ꯑꯃꯨꯛ ꯆꯩꯕꯤꯕ ꯑꯗꯨ ꯁꯨꯝꯅ ꯈꯥꯝꯗꯣꯛꯄ ꯀꯩꯗꯧꯒꯦꯕ ꯃꯤꯒꯤ ꯀꯣꯛꯁꯤꯕꯨ ꯅꯪꯒꯤ ꯅꯝꯊꯤꯈ꯭ꯔꯕ ꯁꯦꯒ꯭ꯔꯥꯛꯅ ꯆꯞꯄꯛꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ ꯆꯠꯂꯣꯍꯦ ꯇꯥꯅꯤꯡꯗꯦ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯕꯨ ꯃꯤ ꯁꯤ ꯍꯥꯏꯕ ꯇꯥꯈ꯭ꯔꯕ ꯌꯥꯝ ꯄꯛꯁꯤꯜꯂꯗ꯭ꯔꯤ ꯅꯪ ꯑꯗꯨ ꯌꯧꯔꯗꯤ ꯆꯠꯆꯔꯦ ꯏꯕꯦꯝꯃ ꯀꯟꯁꯨ ꯀꯟꯕꯤꯕ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯊꯤ ꯀꯥꯏꯅ ꯀꯜꯂꯣꯏ ꯅꯪ ꯃꯇꯨꯡꯗ ꯅꯁꯝꯗꯣ ꯃꯊꯪꯗꯗꯤ ꯂꯣꯏꯅ ꯐꯣꯏꯖꯈ꯭ꯔꯁꯅꯤ ꯂꯩꯍꯧꯔꯣ ꯍꯩꯃ ꯅꯝꯊꯤꯔꯁꯨ ꯁꯥꯎ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯟꯅꯔꯛꯏ ꯇꯣꯝꯕꯤꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯥꯛꯅꯔꯣꯍꯦ ꯃꯌꯥꯝꯗꯨꯁꯨ ꯆꯪꯅꯔꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯅꯔꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯩꯅꯥ ꯌꯥꯎꯗꯕꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯍꯪꯂꯛꯏ ꯂꯩꯅꯥꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯕ ꯊꯣꯏꯕꯤꯅ ꯂꯩꯅꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯂꯩꯅꯥꯗꯨ ꯈꯨꯝꯂꯛꯂꯝꯗꯦ ꯗꯣꯖꯣꯅ ꯑꯃꯨꯛ ꯀꯧꯏ ꯏꯆꯦ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯅꯅꯥꯎꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯇꯥꯅꯤꯡꯗꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯇꯣꯛ ꯀꯧꯔꯨꯅꯨ ꯆꯥꯛ ꯊꯤꯔꯤꯁꯦ ꯃꯁꯥꯅ ꯈꯪꯉꯤꯅꯤ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯅꯤꯡꯉꯝꯃꯔꯣꯏ ꯆꯥꯅꯤꯡꯉꯀꯥꯟꯗ ꯃꯩ ꯆꯥꯖꯔꯁꯅꯤ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯅꯩ ꯅꯅꯥꯎ ꯅꯪꯕꯨ ꯅꯈꯣꯡꯗꯨ ꯇꯞꯅ ꯉꯥꯡꯉꯣꯏ ꯏꯅꯦꯁꯤ ꯅꯥꯒ ꯌꯩꯈꯠꯂꯤ
ꯅꯪꯅꯗꯤ ꯁꯝꯅ ꯍꯥꯏꯖꯔꯤ ꯃꯤꯅ ꯇꯥꯕꯗꯗꯤ ꯈꯣꯟꯗꯣ ꯌꯥꯝ ꯐꯨꯅꯤꯡꯒꯅꯤ ꯈꯔ ꯇꯞꯅ ꯉꯥꯡꯉꯣ ꯃꯤ ꯅꯪꯕꯨ ꯍꯣꯏꯁꯨ ꯂꯥꯎ ꯂꯥꯎꯗꯅ ꯉꯥꯡꯕꯗꯣ ꯋꯥꯏꯌꯦ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯃꯥꯟꯕ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯟꯕꯩꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯉꯥꯡꯉꯣꯏꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯕ ꯍꯣꯏꯁꯤ ꯇꯣꯛꯑꯣ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯅꯪꯅ 10 ꯈꯨꯝꯅꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯍꯩ ꯂꯩꯅꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯃꯁꯤꯅ ꯉꯥꯡꯗꯨꯒꯤ ꯃꯌꯥꯁꯤ ꯀꯥꯔ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯑꯃꯅꯅꯦ ꯉꯥꯡꯐꯝ ꯅꯠꯇ ꯍꯦꯛ ꯂꯩ ꯂꯥꯛꯑꯣ ꯂꯩꯅꯥꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯊꯔꯛꯏ ꯆꯥꯎꯕꯅ ꯆꯥꯃꯤꯟꯅꯔꯣ ꯅꯅꯥꯎꯅ ꯆꯥꯛꯇꯨ ꯊꯤꯔꯤ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯂꯧꯋꯣ ꯃꯤꯅ ꯀꯧꯅꯕ ꯉꯥꯏꯅꯗꯅ ꯂꯩꯅꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯅꯤ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯟ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯈꯨꯝꯃꯩꯗꯨꯅ ꯅꯊꯟꯗꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯟꯕ꯭ꯔꯣ ꯅꯪ ꯑꯩꯁꯨ ꯀꯣꯛ ꯌꯥꯎꯗꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯀꯅꯥꯗ ꯉꯥꯡꯉꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯩꯌꯦ ꯐꯩ ꯅꯥꯀꯣꯏꯅꯅ ꯍꯥꯏꯕꯗ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯤꯗꯣ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯕꯥꯅꯤ ꯑꯃꯨꯛ ꯆꯥꯛꯇꯨ ꯆꯥꯎ ꯅꯣꯏꯕ ꯌꯥꯏ ꯇꯥꯔꯒ ꯑꯃꯨꯛ ꯂꯥꯎꯖꯔꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯩꯅꯥꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯂꯝꯃꯤ ꯑꯍꯤꯡꯗ ꯅꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗꯨꯁꯨ ꯈꯔ ꯅꯥꯜꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯈ꯭ꯋꯥꯡꯗꯣ ꯌꯩꯁꯤꯟꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯄꯥꯛꯄꯤꯅ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯅꯥꯗꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ ꯆꯥꯎꯕꯅ ꯊꯥꯡꯉꯒ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯨꯅꯨ ꯅꯣꯏꯕꯣ ꯃꯈ꯭ꯋꯥꯡꯗꯣ ꯌꯩꯁꯤꯜꯂꯝꯃꯅꯤ ꯃꯌꯥꯝꯗꯨꯅ ꯂꯩꯅꯥꯕꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯆꯥꯎꯕꯅ ꯀꯔꯥꯏꯗꯅꯣ ꯌꯩꯁꯤꯜꯂꯤꯕꯕꯣ ꯍꯥ ꯀꯗꯥꯏꯗ ꯁꯣꯛꯄ ꯈ꯭ꯋꯥꯡꯗ ꯁꯦ ꯏꯅꯦ ꯌꯦꯡꯒꯤꯁꯦ ꯍꯥꯏ ꯅꯣꯏ ꯀꯅꯥꯅꯣ ꯏꯁꯤꯡ ꯑꯁꯥꯕꯒ ꯐꯗꯤ ꯑꯝꯇꯒ ꯄꯨꯔꯛꯎ ꯍꯥꯏ ꯅꯅꯥꯎꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯏꯅꯦ ꯏꯁꯤꯡꯗꯨ ꯁꯤꯗ ꯂꯩꯔꯦ ꯆꯥꯎꯕꯅ ꯇꯧꯗꯨꯅ ꯂꯩꯅꯥꯕꯨ ꯃꯥꯒꯤ ꯌꯩꯁꯤꯟꯈꯤꯕ ꯃꯐꯝꯗꯨꯗ ꯍꯤꯒꯥꯏ ꯌꯩꯕꯤꯔꯝꯃꯤ ꯌꯥꯝ ꯊꯤꯅꯃꯛ ꯁꯣꯛꯇ꯭ꯔꯕꯁꯨ ꯃꯈ꯭ꯋꯥꯡꯗ ꯌꯩꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯂꯩꯅꯥꯗꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯐꯅ ꯈꯠꯅꯔꯕꯁꯨ ꯃꯥꯒꯤ ꯁꯦꯕꯥꯗꯤ ꯅꯅꯥꯎꯅ ꯇꯧꯕꯤꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯅꯥꯎꯗꯨ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯨꯁꯦ ꯆꯥꯛꯁꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯅꯪꯕꯨ ꯈꯔ ꯐꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯅꯣꯡꯃꯒꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯤ ꯑꯩ ꯁꯤꯗꯧꯔꯤ ꯍꯩꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯍꯩꯗꯦꯅꯦ ꯈ꯭ꯋꯥꯡ ꯅꯥꯕꯗꯕꯨ ꯃꯤ ꯁꯤꯅꯕ꯭ꯔꯥ ꯇꯞꯅ ꯃꯥꯏ ꯐꯖꯔꯛꯁꯅꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯁꯤ ꯑꯩ ꯏꯟꯕꯤꯔꯛꯑꯒꯦ ꯆꯦꯅꯥꯎꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯅꯪ ꯍꯥꯟꯅ ꯄꯤꯖꯔꯝꯒꯦ ꯇꯧꯕꯅꯤ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯆꯦꯅꯥꯎꯁꯨ ꯆꯥꯔꯨꯔꯣ ꯍꯦ ꯍꯧꯒꯠꯂꯒ ꯐꯝꯕ ꯐꯥꯎ ꯉꯝꯗꯕ ꯅꯪꯅ ꯆꯥꯛꯁꯤ ꯀꯃꯥꯏꯅ ꯆꯥꯗꯧꯔꯤ ꯃꯁꯛꯁꯤꯒ ꯂꯩꯔꯤ ꯐꯤꯕꯝꯁꯤꯒ ꯑꯩꯒꯤꯃꯨꯛ ꯈꯟꯕꯤꯕ ꯁꯥꯔꯤꯁꯦ ꯆꯦꯅꯥꯎ ꯑꯩꯗꯤ ꯅꯪꯁꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯌꯥꯝ ꯆꯝꯃꯦ ꯅꯍꯥꯟꯈꯩ ꯈꯠꯅꯕꯁꯤꯡꯗꯣ ꯅꯪꯗꯤ ꯀꯔꯤꯃꯇ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯂꯝꯗꯦ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯗꯣꯏꯅꯣ ꯅꯣꯏꯁꯤ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯤꯌꯦ ꯅꯈꯣꯏꯕꯨ ꯏꯅꯦꯅ ꯅꯔꯦꯜ ꯌꯥꯎꯍꯜꯂꯣ ꯍꯥꯏꯕꯒꯤ ꯉꯥꯡꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯈꯔꯕꯨꯗꯤ ꯍꯦꯟꯖꯤꯟꯕꯅꯤ ꯉꯥꯡꯕꯁꯤ ꯏꯁꯥꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯆꯦꯅꯥꯎꯒꯤ ꯃꯒꯨꯜ ꯈꯪꯗꯕꯩꯅꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯦꯅꯥꯎꯗ ꯋꯥꯔꯧꯈꯤꯕꯁꯤꯡꯗꯣ ꯏꯊꯟꯇ ꯏꯀꯥꯏꯔꯛꯑꯦ ꯏꯀꯥꯏꯔꯨꯅꯨ ꯇꯥꯟꯖꯥꯁꯤꯗ ꯑꯇꯩ ꯂꯥꯏꯅꯤ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯅꯨ ꯐꯤ ꯁꯥꯅꯕ ꯇꯧꯁꯦ ꯑꯩꯁꯨ ꯋꯥꯏ ꯈꯪꯉꯕꯣ ꯑꯁ ꯅꯥꯗꯧꯕ ꯇꯜꯂꯦꯗ ꯇꯜꯂꯗꯤ ꯐꯔꯣꯗꯅ ꯍꯩꯃ ꯁꯤꯕꯨ ꯑꯩꯅ ꯐꯅꯤꯡꯉꯦꯅ ꯐꯕ ꯌꯥꯕ꯭ꯔꯣ ꯁꯤꯕꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯣꯟ ꯃꯨꯟꯖꯜꯂꯒ ꯀꯞ ꯂꯩꯔꯝꯅꯤꯀꯣ ꯆꯦꯅꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯅ ꯀꯔꯤ ꯑꯩꯕꯨ ꯌꯥꯝ ꯀꯞꯀꯟꯕꯗꯧꯅ ꯂꯩꯅꯥꯁꯨ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯅꯥꯕꯗꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯅꯅꯥꯎꯒꯁꯨ ꯈꯠꯅꯈꯤꯗ꯭ꯔꯦ ꯆꯥꯎꯕꯅ ꯍꯟꯗꯛꯇꯤ ꯑꯅꯤꯁꯦ ꯐꯣꯏꯅꯕ ꯂꯦꯞꯄ ꯃꯥꯜꯂꯤꯗ ꯃꯥꯂꯤꯀꯥꯅ ꯂꯦꯞꯈ꯭ꯔꯦ ꯂꯩꯅꯥꯅ ꯃꯈ꯭ꯋꯥꯡ ꯇꯦꯛꯄꯗꯒꯤ ꯅꯅꯥꯎꯁꯦ ꯂꯩꯅꯥꯗ ꯐꯨꯕꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯅꯅꯥꯎꯅ ꯑꯣ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯟ ꯑꯩꯗꯤ ꯍꯥꯏꯕꯅꯦ ꯏꯆꯦ ꯂꯩꯅꯥꯗ ꯆꯦꯅꯥꯎꯒꯤ ꯃꯒꯨꯜ ꯈꯪꯗꯕꯩꯅꯦꯅ ꯂꯩꯅꯥꯅ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯑꯍꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯨꯔꯦ ꯅꯅꯥꯎꯅ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯅꯠꯇꯦꯗ ꯍꯥꯟꯅꯩ ꯋꯥꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯤꯡꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯤꯡꯆꯥꯗ꯭ꯔꯦꯗꯤ ꯑꯣꯅꯦ ꯍꯤꯡꯆꯥꯕꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯍꯣ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯄꯥꯛꯄꯤꯅ ꯍꯩ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏ ꯅꯔꯤꯟ ꯇꯅꯩꯀꯣ ꯅꯅꯥꯎꯅ ꯍꯟꯗꯛ ꯉꯥꯡꯕ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯔꯗꯝ ꯄꯥꯛꯄꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜꯗꯣ ꯁꯦꯝꯃꯒ ꯂꯧꯔꯛꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤꯁꯦ ꯍꯧꯒꯠꯅꯔꯣ ꯅꯥꯎꯇꯤꯅ ꯏꯆꯦ ꯄꯥꯛꯄꯤ ꯀꯅꯥꯝ ꯇꯨꯝꯗ꯭ꯔꯤ ꯂꯣꯏ ꯍꯧꯒꯠꯅꯔꯦ ꯀꯩꯅꯣ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯂꯥꯎꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯍꯩꯃ ꯂꯣꯏꯔꯦꯍꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯇꯝꯕ ꯂꯣꯏꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯗꯒꯤ ꯃꯌꯥꯝꯗꯨ ꯂꯥꯞꯅꯈꯤ